ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯀꯩꯝ ꯇꯧꯅꯤꯡꯗꯦꯕ ꯊꯕꯛ ꯀꯩꯝꯇ ꯇꯧꯅꯤꯡꯗꯦ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯣ ꯑꯗꯩ ꯀꯩꯅꯣ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯂꯣꯏꯔꯒ ꯁꯝ ꯍꯥꯠꯇ꯭ꯔꯤ ꯊꯕꯛ ꯈꯔ ꯋꯥꯠꯂꯤ ꯑꯗꯨꯒ ꯇꯧꯈꯤꯕ ꯀꯌꯥ ꯑꯃ ꯈꯔꯁꯨ ꯑꯞꯂꯣꯗ ꯇꯧꯗꯅ ꯂꯩꯌꯦꯕ ꯑꯣꯒꯁ 15ꯗ ꯐꯪꯉꯅꯤ ꯂꯧꯊꯣꯛꯄ ꯌꯥꯔꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝ ꯄꯥꯜꯂꯛꯈꯤꯅꯤ ꯁꯤ ꯕꯥꯠꯔꯨꯝꯁꯨ ꯀ꯭ꯂꯤꯟ ꯑꯞ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯂꯩꯔꯝꯕꯅꯤꯅ ꯃꯤꯗꯧꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯍꯥꯏꯅ ꯃꯌꯥꯝ ꯄꯣꯠꯁꯦ ꯊꯨꯡꯉꯔꯦ ꯁ꯭ꯂꯤꯛ ꯑꯣꯏ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯁ꯭ꯄꯦꯁꯇꯣ ꯌꯥꯝꯅ ꯂꯧꯗꯕꯗꯣ ꯑꯗꯨꯅ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯤ 2-3 ꯏꯂꯥꯏ ꯂꯥꯏꯅ ꯆꯟꯕꯒꯤ ꯃꯑꯣꯡ ꯑꯣꯏꯗꯣꯏꯅꯦ ꯅꯥꯜꯂꯦ ꯁꯦꯇꯤꯁꯐꯥꯏ ꯍꯥꯏꯗꯣ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯑꯦꯁꯊꯦꯇꯤꯛ ꯑꯣꯏ ꯍꯥꯏꯅ ꯁꯤꯒꯤꯁꯦ ꯆꯨꯁ ꯇꯧꯈꯤꯕꯅꯦ welcome back to my channel ꯑꯗꯣ ꯉꯁꯤꯁꯤꯗꯤ ꯑꯌꯨꯛꯇꯩ ꯑꯗꯨꯝ ꯍꯧꯔꯦꯕꯀꯣ ꯃꯥꯁꯨ ꯑꯣꯐꯤꯁ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯃꯤ ꯇꯥꯏꯝ ꯑꯣꯏꯗꯣꯏꯅꯦ ꯈꯔꯕꯨꯗꯤ ꯀꯪꯉꯦ ꯑꯌꯨꯛꯇ ꯂꯨꯖꯊꯣꯛꯄꯒꯤ ꯑꯩꯅ ꯁꯝꯗꯣ ꯀꯩꯅꯣ ꯇꯧꯗꯕꯀꯣ ꯄꯨꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯥꯏꯁꯦ ꯀꯩꯝ ꯇꯩꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯩꯗꯣꯏꯁꯦ ꯁꯤꯁꯦ ꯐꯣꯔꯅꯤꯇꯤꯗꯩ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯈꯔ ꯇꯧꯖꯔꯛꯀꯦ ꯁꯤꯔꯝꯅꯦꯕ ꯑꯌꯨꯛꯇ ꯁꯤꯔꯝ ꯇꯩꯕꯁꯤꯅ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯃꯥꯏꯗ ꯍꯥꯏꯗꯤ ꯌꯥꯝ ꯊꯥꯅꯁꯨ ꯇꯩꯗꯦ ꯁꯤꯔꯝꯗꯤ ꯄꯥꯅ ꯇꯩꯔꯒ ꯁꯨꯃꯥꯏꯅ ꯇꯩꯁꯟꯕꯤꯔꯒꯀꯣ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩ ꯃꯣꯏꯆꯔꯥꯏꯖꯔ ꯇꯩꯗꯕ ꯀꯨꯏꯔꯦ ꯃꯣꯏꯆꯔꯥꯏꯖꯔꯁꯦ ꯑꯣꯏꯂꯤ ꯁ꯭ꯀꯤꯟꯗꯗꯤ ꯌꯥꯝꯅ ꯍꯦꯄꯤ ꯇꯥꯏꯞꯇ ꯐꯤꯜ ꯇꯧꯋꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯤꯟꯁꯤꯗꯤ ꯑꯣꯏꯂꯤ ꯁ꯭ꯀꯤꯟ ꯑꯣꯏꯕꯅꯤꯅꯀꯣ ꯑꯩꯅ ꯑꯣꯏꯂꯤꯗꯣ ꯁꯤꯔꯝꯅ ꯄꯥꯅ ꯇꯩꯔꯒ ꯍꯣꯔꯦꯟ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯂꯧꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯨꯒ ꯁꯟꯁꯀ꯭ꯔꯤꯟ ꯑꯃ ꯇꯩꯁꯜꯂꯒ ꯑꯗꯨꯝ ꯇꯧꯅꯕ ꯍꯣꯠꯅꯩꯌꯦꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯁꯝꯃꯔꯅꯤꯅ ꯌꯥꯝꯅꯁꯨ ꯁꯥꯏꯌꯦ ꯀꯦꯁꯨ ꯌꯥꯝ ꯀꯦꯅꯤꯡꯗꯦ ꯁꯝꯃꯔꯅꯤꯅ ꯁꯤꯗ ꯑꯗꯨꯒ ꯑꯩꯅ ꯍꯜꯐꯦꯟꯗꯒꯤ ꯂꯩꯈꯤꯕ ꯁꯤꯔꯝꯁꯤꯁꯨ ꯀꯣꯄꯔ ꯄꯦꯞꯇꯥꯏꯟꯅꯦ ꯁꯤꯁꯦ ꯑꯩ ꯌꯥꯝꯅ ꯑꯦꯐꯦꯛꯇꯤꯚ ꯑꯣꯏꯗꯦ ꯍꯥꯏꯅꯀꯣ ꯃꯥꯏꯗ ꯇꯩꯒꯗꯕꯗꯣ ꯍꯛꯆꯥꯡꯗ ꯑꯣꯏꯅ ꯇꯩꯅꯅ ꯂꯩꯔꯦꯕ ꯂꯣꯏꯗꯣꯔꯦ ꯂꯩꯔꯔꯣꯏ ꯄꯔꯆꯦꯁꯁꯨ ꯇꯧꯔꯔꯣꯏ ꯁꯤ ꯀꯥꯟꯅꯕ ꯋꯥꯠꯂꯦ ꯌꯥꯝ ꯍꯥꯏꯞ ꯑꯣꯏꯕꯗꯨꯒ ꯑꯩꯅ ꯂꯩꯈꯤꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯇꯩꯕꯤꯗ꯭ꯔꯦ ꯃꯥꯏꯗꯒ ꯑꯃꯨꯛꯇ ꯇꯩꯕꯤꯗ꯭ꯔꯦ ꯍꯛꯆꯥꯡꯗ ꯑꯣꯏꯅ ꯁꯨꯝ ꯇꯩꯁꯜꯂꯦꯕ ꯍꯥꯏꯗꯤ ꯃꯥꯏꯗ ꯌꯥꯝ ꯀꯥꯟꯅꯗꯕ ꯁꯤꯔꯝꯗꯣ ꯑꯌꯥꯝꯕ ꯑꯩ ꯀꯥꯟꯅꯗꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤꯀꯣ ꯍꯛꯆꯥꯡꯗ ꯈꯣꯡꯗ ꯑꯗꯨꯝ ꯇꯩꯁꯜꯂꯦꯕ ꯃꯥꯡꯗꯩ ꯁꯔꯨ ꯍꯥꯏꯅ ꯑꯗꯩ ꯉꯛꯇꯒꯨꯝꯕ ꯁꯨꯝ ꯇꯩꯁꯜꯂꯦ ꯑꯗꯨꯒ ꯉꯁꯤ ꯑꯩꯒꯤ ꯊꯕꯛ ꯍꯥꯏꯕꯨ ꯑꯩꯒꯤ ꯕ꯭ꯔꯦꯟ ꯑꯃꯒꯤꯁꯨ ꯁꯨꯠ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯁꯥꯃꯟꯕꯁꯤꯗꯀꯣ ꯃꯥꯏ ꯇꯩꯊꯣꯛꯀ ꯇꯩꯁꯤꯟꯒ ꯆꯥꯝꯕꯒ ꯇꯧꯕꯁꯤꯗ ꯑꯩꯅ ꯇꯜꯂꯦ ꯍꯥꯏꯅꯁꯨ ꯊꯕꯛꯇꯣ ꯂꯦꯞꯄ ꯌꯥꯗꯦꯗꯅ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛꯄꯨꯗꯤ ꯁꯤꯔꯝꯁꯦ ꯑꯩꯒꯤ ꯁꯤꯔꯝ ꯑꯣꯏꯅ ꯇꯩꯔꯕꯅꯤꯅꯀꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯆꯥ ꯂꯧꯔꯨꯔꯒ ꯍꯜꯂꯛꯑꯒ ꯑꯗꯨꯒꯗꯤ ꯃꯥꯏ ꯀꯝꯄꯜꯁꯔꯤ ꯇꯥꯅꯤꯅꯀꯣ ꯑꯗꯨꯒ ꯃꯥꯅ ꯇꯥꯕ ꯃꯇꯝꯗ ꯃꯥ ꯍꯜꯂꯛꯄ ꯃꯇꯨꯡꯗꯀꯣ ꯑꯩ ꯃꯥꯏꯁꯦ ꯇꯥꯔꯒ ꯑꯗꯨꯒꯤ ꯁꯨꯠꯁꯨ ꯑꯣꯏꯕ ꯑꯗꯩ ꯀꯩꯁꯨ ꯇꯩꯍꯧꯔꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯈꯜꯂꯤꯅꯦꯕꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯌꯨꯛꯇ ꯑꯩ ꯇꯩꯔꯒ ꯁꯨꯠ ꯇꯧꯕ ꯈꯣꯠꯄ ꯉꯝꯃꯣꯏ ꯍꯧꯖꯤꯛ ꯑꯩ ꯉꯥꯛꯇꯪ ꯄꯣꯊꯥꯕ ꯈꯣꯠꯇꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯑꯩꯕꯨ ꯊꯕꯛ ꯂꯩꯌꯦꯕ ꯑꯗꯨꯗꯣ ꯇꯧꯊꯣꯛꯀꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯝ ꯍꯥꯠꯇ꯭ꯔꯤ ꯍꯥꯠꯂꯤꯌꯦ ꯁꯝꯁꯨ ꯍꯥꯠꯇ꯭ꯔꯤ ꯁꯝ ꯍꯥꯟꯅ ꯍꯥꯠꯈꯤꯒꯦ ꯑꯩꯗꯤ ꯁꯝꯁꯦ ꯆꯣꯜꯂꯤꯉꯩ ꯀꯥꯟꯗ ꯁꯝꯁꯦ ꯍꯥꯠꯇꯦꯕꯀꯣ ꯆꯣꯜꯂꯤꯉꯩ ꯀꯥꯟꯗ ꯍꯥꯏꯐꯦꯠ ꯁꯨꯃꯥꯏꯅ ꯈꯨꯠꯅ ꯀꯩꯅꯣ ꯇꯧꯊꯣꯛꯑꯒ ꯁꯨꯝ ꯊꯝꯃꯦꯕ ꯗ꯭ꯔꯥꯏ ꯑꯣꯏꯅ ꯇꯧꯔ ꯊꯝꯃꯦꯕ ꯑꯗꯨꯅ ꯁꯝꯁꯦ ꯐꯖꯧ ꯌꯥꯗ꯭ꯔꯦ ꯃꯈꯨꯝ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯕꯥꯠꯔꯨꯝ ꯃꯅꯨꯡꯗ ꯃꯈꯨꯝꯁꯦ ꯇꯥꯈ꯭ꯔꯕ ꯎꯄꯥꯏ ꯂꯩꯇꯅ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯄ꯭ꯔꯤꯌꯥꯅ ꯄꯤꯕꯤꯔꯛꯄ ꯃꯃꯥ ꯑꯥꯔꯠꯀꯤ ꯂꯤꯞꯁꯇꯤꯛꯇꯣ ꯑꯝꯇ ꯇꯩꯊꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯅꯥꯕ ꯃꯤ ꯃꯥꯜꯂꯅꯤ ꯃꯆꯨꯁꯦ ꯑꯩꯒ ꯌꯥꯝ ꯆꯥꯟꯅꯩꯌꯦꯕ ꯌꯥꯝ ꯈꯪꯅ ꯄꯤꯔꯛꯄꯩ ꯋꯥꯅꯤ ꯃꯆꯨꯁꯦ ꯑꯗꯨꯒ ꯂꯤꯞꯁꯇꯤꯛꯀ खितंग अयुक्त को तैद्रदि को अनाब मी यम मालेबा अदुना तैसंगे माइदो अतै तै तै दसु यम खर ब्राइटन अप ओइबदो ओयबा थबक खर वाले क्लियर ओइजो मयाम सिदि फजना नुसासु फजना सादोरी अदुगा क्लियर सु नेट पानबसिना फजना दि क्लियर ओने उजबको चार्जर
ꯍꯟꯇꯨꯅ ꯌꯦꯡꯕ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯃꯅꯥꯗꯤ ꯁꯥꯠꯂꯦꯕꯀꯣ ꯃꯅꯥꯁꯦ ꯑꯩꯈꯣꯏ ꯅꯨꯅꯨꯅ ꯈꯔꯁꯨ ꯊꯥꯗꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯐꯖꯅ ꯁꯥꯠꯀꯗꯕꯁꯦ ꯁꯥꯠꯇ꯭ꯔꯦꯕ ꯇꯤꯡꯈꯪꯗꯤ ꯄꯥꯜꯂꯦ ꯑꯗꯨꯅ ꯃꯅꯤꯡ ꯂꯣꯝꯗ ꯊꯝꯃꯤꯅꯦꯕꯀꯣ ꯃꯆꯥꯁꯦ ꯑꯆꯧꯕꯁꯤꯁꯨ ꯁꯤꯅ ꯂꯩꯗꯤ ꯄꯥꯜꯂꯣꯏꯕꯀꯣ ꯑꯗꯣ ꯂꯩ ꯑꯅꯤ ꯊꯥꯖꯤꯜꯂꯕ ꯅꯨꯡ ꯈꯔ ꯍꯥꯞꯄꯒ ꯁꯤꯁꯨ ꯆꯥꯎꯔꯒ ꯁ꯭ꯋꯥꯏ ꯈꯔ ꯆꯥꯎꯔꯒ ꯁ꯭ꯋꯥꯏꯁꯤꯗ ꯌꯥꯝ ꯄꯥꯜꯂꯛꯈꯤꯅꯤ ꯉꯥꯏꯃꯤꯟꯅꯁꯦ ꯁꯤ ꯐꯖꯕ ꯈꯔꯗꯤ ꯀꯪꯉꯦ ꯃꯤꯡꯁꯦꯟꯒꯁꯦ ꯑꯉꯥꯡ ꯂꯩꯕꯅꯤꯅ ꯂꯨ ꯌꯥꯗ꯭ꯔꯦꯕ ꯌꯦꯡꯉꯣ ꯃꯔꯥꯡ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯂꯣꯏꯁꯟꯗꯣꯏꯅꯦ ꯉꯁꯤ ꯕꯥꯠꯔꯨꯝꯁꯨ ꯀ꯭ꯂꯤꯟ ꯑꯞ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯑꯗꯣ ꯉꯁꯤ ꯀꯩꯀꯩ ꯑꯩꯅ ꯇꯧꯕꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯜꯂꯛꯑꯒꯦ ꯚꯤꯗꯤꯑꯣ ꯈꯔ ꯁꯨꯠ ꯇꯧꯒꯗꯕꯁꯨ ꯂꯩꯀꯣ ꯐꯤꯔꯣꯟꯒꯤ ꯁꯨꯠꯁꯨ ꯇꯧꯒꯗꯕ ꯂꯩꯌꯦ ꯑꯗꯨꯒ ꯇꯧꯈꯤꯕ ꯀꯌꯥ ꯑꯃ ꯈꯔꯁꯨ ꯑꯞꯂꯣꯗ ꯇꯧꯗꯅ ꯂꯩꯌꯦꯕꯀꯣ ꯂꯥꯏꯚ ꯑꯣꯏꯅ ꯊꯥꯗ꯭ꯔꯤꯌꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯗꯣ ꯑꯗꯨꯁꯨ ꯄ꯭ꯂꯦꯠꯐꯣꯝꯗ ꯊꯥꯗꯣꯛꯇꯣꯏꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯗꯤ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨꯒ ꯑꯩꯅ ꯊꯥꯗꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ POC ꯈꯔ ꯑꯃꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯍꯥꯟꯅꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯇꯩ ꯄ꯭ꯂꯦꯠꯐꯣꯝꯗꯁꯨ ꯊꯥꯗꯣꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯦꯕꯀꯣ ꯊꯥꯗꯣꯛꯑꯒ ꯑꯩ ꯆꯥꯔꯖ ꯇꯧꯗꯣꯏꯅꯦ ꯑꯗꯨꯒꯤ ꯊꯥꯗꯣꯛꯄꯒꯤ ꯆꯥꯔꯖꯇꯨꯁꯨ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯔꯁꯨꯀꯣ ꯑꯇꯣꯞꯄ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯔꯗꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯊꯥꯗꯣꯛꯄꯒꯤ ꯑꯗꯨꯁꯨ ꯑꯩ ꯇꯧꯗꯣꯏꯅꯦ ꯑꯩꯅ ꯎꯂꯥꯛꯕꯁꯤꯗ ꯊꯕꯛꯁꯦ ꯇꯟꯃꯟꯈꯤꯗꯅꯀꯣ ꯉꯥꯛꯇꯪ ꯍꯥꯏꯗꯤ ꯄꯣꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯥꯏꯐꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯦ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯒ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯀꯩꯝ ꯇꯧꯅꯤꯡꯗꯦꯕ ꯊꯕꯛ ꯀꯩꯝꯇ ꯇꯧꯅꯤꯡꯗꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯇ ꯆꯠꯈꯤꯑꯕꯀꯣ ꯆꯠꯈ꯭ꯔꯕꯅꯤ나 ꯇꯨꯝꯅꯤꯡ ꯁꯥꯅꯤꯡ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯇꯟꯖꯥꯅꯦꯕꯀꯣ ꯑꯗꯨꯝ ꯂꯐꯨ ꯁꯥꯕ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯛꯑꯕꯅꯦ ꯍꯥꯏꯗꯤ ꯅꯝꯗꯕꯁꯦ ꯀꯨꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯟꯂꯛꯀꯤ ꯃꯟ ꯍꯥꯏꯒꯗ꯭ꯔꯥ ꯂꯛꯀꯤ ꯃꯟ ꯍꯥꯏꯗꯤ ꯂꯥꯁ ꯃꯟꯗꯣ ꯍꯥꯏꯕꯀꯣ ꯑꯩꯁꯨ ꯈꯣꯏꯅ ꯆꯤꯛꯄꯑꯣ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕꯑꯣ ꯑꯗꯩ ꯀꯩꯅꯣ ꯌꯥꯝ ꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯩ ꯇꯨꯁꯟꯕꯒꯤ ꯗꯥꯛ ꯈꯔ ꯂꯩꯌꯦꯕ ꯇꯨꯕꯒꯤꯀꯣ ꯇꯨꯔꯨꯔꯦ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯦ ꯊꯣꯛꯄꯅꯦ ꯑꯩꯅ ꯋꯥꯈꯜꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇꯕꯀꯣ ꯀꯩꯒꯤꯅꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩꯁꯦ ꯄꯥꯛꯂꯛ ꯑꯣꯏꯅ ꯅꯝꯅꯤꯡꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯔꯒꯗꯤ ꯍꯟꯗꯛꯇꯒꯤ ꯍꯥꯏꯗꯤ ꯀꯣꯟꯁꯤꯁꯇꯦꯟꯠꯂꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯖꯒꯦꯅꯗꯤ ꯈꯜꯂꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯁꯨ ꯄꯥꯝꯃꯦ ꯑꯗꯣ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯅꯠꯇꯗꯤ ꯑꯩ ꯁꯤꯒꯤ ꯁ꯭ꯇꯦꯖꯇ ꯐꯅ ꯍꯥꯏꯔꯁꯨꯀꯣ ꯌꯧꯕ ꯉꯝꯄꯣꯟꯇꯦ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕ ꯃꯌꯥꯝꯒꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯃꯌꯥꯝꯗꯨꯅ ꯑꯩ ꯉꯁꯤ ꯁꯤꯒꯤꯗ ꯁ꯭ꯇꯦꯖꯁꯤꯐꯥꯎ ꯌꯧꯔꯤꯅꯦꯕꯀꯣ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯑꯍꯦꯟꯕ ꯐꯖꯕ ꯍꯣꯜꯗ ꯑꯣꯏꯔꯁꯨ ꯐꯖꯕ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯃꯌꯥꯝꯗ ꯌꯥꯝꯅ ꯆꯨꯅꯒꯗꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯁꯨ ꯈꯜꯂꯒ ꯑꯩ ꯈꯛꯇꯪꯒꯤ ꯐꯖꯕ ꯑꯩ ꯈꯛꯇꯪꯗ ꯑꯩꯉꯣꯟꯗ ꯆꯥꯅꯕꯗꯣ ꯑꯩ ꯈꯟꯕ ꯄꯥꯝꯗꯦꯕꯀꯣ ꯑꯦꯐꯣꯔꯗꯦꯕꯜꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯃꯌꯥꯝꯗ ꯂꯣꯏꯅ ꯍꯥꯏꯗꯤ ꯗꯤꯐ꯭ꯔꯦꯟ ꯁꯥꯏꯖ ꯑꯣꯜ ꯁꯥꯏꯖ ꯑꯦꯅꯤ ꯀꯂꯔꯗ ꯂꯣꯏ ꯄꯛꯆꯒꯗꯕ ꯍꯣꯜꯗ ꯇꯧꯔꯁꯨ ꯑꯗꯨꯃꯥꯏꯅ ꯑꯩ ꯈꯜꯂꯒ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯧꯖꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯦꯊꯅꯤꯛ ꯋꯦꯌꯔ ꯄꯥꯝꯃꯒ ꯑꯗꯨꯝ ꯇꯧꯖꯔꯛꯀꯦ ꯀꯨꯔꯇꯥ ꯀꯨꯔꯇꯤ ꯑꯗꯨꯝ ꯇꯧꯔꯛꯀꯦꯀꯣ ꯑꯗꯨꯒ ꯕꯦꯒ ꯑꯣꯏꯔꯒꯅ ꯕꯦꯒꯁꯨ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯍꯦꯟꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯗꯨꯅꯤ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁꯀꯤꯗꯤ ꯁꯨꯖꯤ ꯍꯧꯋꯦꯕꯀꯣ ꯉꯁꯤ ꯑꯗꯣ ꯁꯨꯖꯤ ꯑꯣꯏꯅ ꯁꯨꯖꯤꯒ ꯀꯣꯐꯤꯒ ꯊꯛꯎꯔꯅꯤ ꯃꯆꯥ ꯂꯥꯛꯑꯒ ꯍꯜꯂꯛꯑꯒ ꯏꯕꯥꯅꯤ ꯑꯃꯨꯛꯀ ꯆꯥꯛ ꯆꯥꯃꯤꯟꯅꯗꯣꯏꯅꯦꯕ ꯑꯩꯕꯨꯁꯦ ꯑꯩꯗꯤ ꯆꯥꯛ ꯆꯥꯕ ꯉꯝꯗꯦꯕ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯃꯣꯏꯒꯤ ꯇꯤꯐꯤꯟꯒꯤꯗꯤ ꯍꯥꯞꯄꯤ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕꯀꯣ ꯑꯗꯣ ꯆꯥꯛꯇꯤ ꯆꯥꯕ ꯉꯝꯖꯗꯦ ꯑꯌꯨꯛꯁꯦ ꯑꯗꯨꯅ ꯃꯥ ꯍꯜꯂꯛꯑꯒ ꯄꯨꯡ 1-2ꯗ ꯍꯜꯂꯛꯄ ꯑꯗꯨꯒ ꯆꯥꯃꯤꯟꯅꯔꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯖꯔꯒꯦ ꯇꯨꯕꯒꯤ ꯈꯨꯒꯤꯗꯨꯗꯤ ꯌꯥꯝ ꯎꯗ꯭ꯔꯦꯕ ꯁꯤꯁꯨ ꯐꯒꯠꯂꯛꯏꯅꯦ ꯐꯖꯅ ꯇꯨꯁꯜꯂꯨꯔꯦ ꯈꯣꯟꯅꯁꯨ ꯆꯤꯛꯄꯤꯔꯨꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯤꯅꯦꯕ ꯑꯗꯨꯒ ꯈꯔꯅꯤ ꯂꯩꯔꯒ ꯃꯌꯥꯝꯗ ꯁꯔꯄ꯭ꯔꯥꯏꯖ ꯎꯠꯀꯗꯕꯁꯨ ꯂꯩꯌꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯀꯥꯟꯗ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯣ ꯀꯩ ꯁꯔꯄ꯭ꯔꯥꯏꯖꯅꯣ ꯍꯥꯏꯗꯣ ꯑꯗꯨꯝ ꯐꯖꯅ ꯊꯝꯃꯒꯦꯕꯀꯣ August 15ꯗ ꯐꯪꯉꯅꯤ ꯄꯦꯟꯗꯤꯡꯒꯤꯁꯨ ꯂꯣꯏꯅ ꯂꯩꯔꯦ 15 Augustꯇ ꯂꯣꯏꯅ ꯑꯦꯄ꯭ꯔꯨቭ ꯑꯣꯏꯔꯅꯤ ꯂꯧꯊꯣꯛꯄ ꯌꯥꯔꯅꯤ
ꯑꯗꯨꯒ ꯃꯌꯥꯝ ꯁꯣꯐꯥꯁꯦ ꯌꯣꯟꯈ꯭ꯔꯅꯤ ꯈꯔꯅꯤꯗꯤ ꯈꯔ ꯁ꯭ꯄꯦꯁꯤꯌꯁ ꯑꯣꯏꯅ ꯂꯩꯔꯅꯤ ꯁꯤ ꯁꯣꯐꯥꯁꯦ ꯌꯥꯝꯅꯗꯤ ꯐꯩꯌꯦ ꯌꯥꯝꯅ ꯍꯜꯂꯦꯕꯀꯣ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯒꯦ ꯔꯤꯄ꯭ꯂꯦꯁ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁ꯭ꯄꯦꯁꯤꯌꯁ ꯈꯤꯇꯪ ꯑꯣꯏꯖꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯜꯇꯤꯄꯔꯄꯣꯁ ꯁꯣꯐꯥ ꯀꯝ ꯕꯦꯗꯒꯨꯝꯕꯗꯣ ꯄꯥꯝꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯌꯣꯟꯈ꯭ꯔꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏꯗꯤ ꯀꯨꯏꯅ ꯂꯩꯔꯝꯕꯅꯤꯅ ꯃꯤꯗꯧꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯏꯁꯥꯒꯤ ꯄꯣꯠ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕ ꯁꯨꯃꯥꯏꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯣꯟꯊꯣꯛꯄꯁꯦ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯅꯨꯃꯤꯠꯇꯨꯒꯗꯤ ꯅꯨꯡꯉꯥꯏꯈꯤꯗꯦꯕꯀꯣ ꯑꯗꯣ ꯀꯩꯗꯤ ꯇꯧꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯁꯤꯁꯦ ꯌꯣꯜꯂꯒ ꯈꯔ ꯁ꯭ꯄꯦꯁꯤꯌꯁ ꯑꯣꯏꯅꯕ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯗ ꯇ꯭ꯔꯛꯇ ꯍꯥꯞꯇꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯕ ꯑꯗꯒꯤ ꯑꯅꯧꯕ ꯂꯥꯛꯄꯒꯤ ꯀꯟꯅ ꯍꯧꯖꯤꯛ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯗꯨꯒ ꯍꯥꯏꯅ ꯃꯌꯥꯝ ꯄꯣꯠꯁꯦ ꯊꯨꯡꯉꯔꯦ ꯎꯗꯟ ꯁ꯭ꯇ꯭ꯔꯤꯠꯇꯒꯤ ꯑꯩꯈꯣꯏꯅ ꯑꯣꯔꯗꯔ ꯑꯣꯟꯂꯥꯏꯟ ꯇꯧꯖꯕꯅꯦ ꯑꯗꯨꯒ ꯄꯣꯠꯁꯦ ꯁꯣꯐꯥ ꯀꯝ ꯕꯦꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯎꯁꯤꯁꯨ ꯁꯥꯊꯤꯅ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤ ꯍꯥꯏꯌꯦꯁ ꯀ꯭ꯋꯥꯂꯤꯇꯤꯗ ꯑꯩꯈꯣꯏꯅ ꯆꯦꯟꯖꯕꯅꯦꯕꯀꯣ ꯎꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯂꯧꯕꯗꯣ ꯑꯩꯈꯣꯏꯅ ꯄꯥꯝꯗꯅꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯃꯣꯏꯒꯤ ꯁꯣꯐꯥ ꯍꯥꯞꯄꯛꯄꯗꯨꯁꯨ ꯃꯣꯏ ꯀꯨꯁꯟꯗꯨꯁꯨ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯦ ꯑꯣꯏꯅ ꯂꯧꯖꯕꯅꯦ ꯑꯗꯣ ꯃꯣꯏꯅ ꯑꯦꯁꯦꯝꯕꯜ ꯂꯣꯏꯅ ꯇꯧꯕꯤꯔꯦ ꯍꯥꯟꯅꯗꯗꯤ ꯄꯣꯠꯁꯦ ꯂꯣꯏꯅ ꯃꯆꯣꯏꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯦꯁꯦꯝꯕꯜ ꯇꯧꯕꯤꯔꯦ ꯐꯖꯅ ꯑꯗꯨꯒ ꯌꯦꯡꯃꯤꯟꯅꯔꯁꯤ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯣ ꯁꯤꯁꯦ ꯃꯥꯒꯤ ꯑꯥꯎꯠꯀꯝꯅꯦ ꯌꯥꯝ ꯐꯖꯩꯌꯦ ꯌꯥꯝꯅ ꯁ꯭ꯂꯤꯛ ꯑꯣꯏ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯁ꯭ꯄꯦꯁꯇꯣ ꯌꯥꯝꯅ ꯂꯧꯗꯕꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯑꯁꯤ ꯌꯥꯝ ꯄꯥꯝꯖꯔꯦ ꯑꯩꯅ ꯌꯥꯝ ꯑꯦꯁꯊꯦꯇꯤꯛ ꯑꯣꯏꯕꯗꯣ ꯄꯥꯝꯕꯀꯣ ꯑꯗꯣ ꯁꯤ ꯑꯣꯏꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯤ 2-3 ꯏꯂꯥꯏ ꯂꯥꯏꯅ ꯆꯟꯕꯒꯤ ꯃꯑꯣꯡ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯁꯣꯝꯗ ꯁꯥꯏꯠꯁꯤꯅ ꯆꯥ ꯅꯨꯡ ꯊꯛꯄꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯃꯣꯏꯅ ꯑꯣꯚꯔꯐ꯭ꯂꯦꯞ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯔꯦ ꯄꯤꯂꯣꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯄꯤꯂꯣꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯆꯥꯎꯔꯛꯇꯣꯏꯅꯦ ꯎꯕꯗꯗꯤ ꯁꯤ ꯃꯣꯟ ꯃꯥꯟꯕ ꯌꯦꯡꯉꯨ ꯁꯤꯒꯤ ꯄꯤꯂꯣ ꯀꯣꯚꯔꯁꯦ ꯁꯤꯗ ꯍꯥꯞꯄꯒ ꯐꯖꯗꯕ ꯌꯦꯡꯉꯁꯤ ꯉꯁꯥꯏꯒꯤꯗꯣ ꯖꯤꯄꯔꯒꯗꯤ ꯌꯥꯝ ꯐꯖꯅ ꯁ꯭ꯇꯤꯆ ꯇꯧꯕꯤꯔꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯎꯗꯅ ꯖꯤꯄꯔꯁꯦ ꯂꯩꯗꯣꯏꯅꯦꯕ ꯑꯎꯕ ꯖꯤꯄꯔ ꯎꯕꯗꯣ ꯑꯩ ꯄꯥꯝꯗꯕꯀꯣ ꯑꯗꯨꯗ ꯁꯤꯁꯦꯅ ꯎꯔꯔꯣꯏ ꯖꯤꯞ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯎꯗꯦ ꯖꯤꯄꯔ ꯄꯥꯝꯕ ꯃꯥꯟꯗꯦꯕꯀꯣ ꯖꯤꯄꯔ ꯄꯥꯝꯕ ꯃꯥꯟꯗꯕꯗꯨꯅ ꯄꯥꯝꯃꯦꯕ ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝ ꯔꯨꯝꯁꯦ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯁ ꯑꯣꯏꯅꯁꯨ ꯎꯔꯦ ꯑꯗꯨꯒ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯦꯀꯣ ꯃꯜꯇꯤꯄꯔꯄꯣꯁ ꯑꯣꯏꯕꯗꯨꯒ ꯑꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯐꯤꯁꯤꯁꯨ ꯌꯥꯝ ꯐꯩꯌꯦ ꯑꯗꯨꯒ ꯌꯥꯝ ꯅꯥꯜꯂꯦ ꯀꯣꯚꯔꯗꯒꯤ ꯀꯔꯤꯗꯒꯤ ꯂꯣꯏꯅ ꯅꯥꯜꯂꯦ ꯁꯦꯇꯤꯁꯐꯥꯏ ꯍꯥꯏꯗꯣ ꯑꯣꯏꯔꯦꯀꯣ ꯄꯨꯔꯥ ꯁꯦꯇꯤꯁꯐꯦꯛꯁꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯅꯦ ꯍꯥꯏꯗꯤ ꯑꯣꯟꯂꯥꯏꯟꯗ ꯂꯩꯖꯔꯒꯁꯨ ꯀꯣ ꯁꯨꯃꯥꯏꯅ ꯁꯣꯏꯗꯅ ꯉꯥꯝꯗꯅ ꯐꯪꯖꯕꯁꯦ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯒ ꯁꯤꯒꯤ ꯎꯁꯦ ꯁꯦꯁꯝ ꯎꯠ ꯍꯥꯏꯕ꯭ꯔꯥ ꯑꯗꯨ ꯀꯧꯋꯦ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯑꯥꯔꯝꯁꯦ ꯌꯥꯝ ꯁ꯭ꯂꯤꯛ ꯑꯣꯏꯕꯗꯣ ꯑꯗꯨꯅ ꯑꯦꯁꯊꯦꯇꯤꯛ ꯑꯣꯏ ꯍꯥꯏꯅ ꯁꯤꯒꯤꯁꯦ ꯆꯨꯁ ꯇꯧꯈꯤꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯕꯒ ꯂꯣꯏꯁꯤꯟꯕꯒ ꯍꯣꯠꯅꯕꯗ ꯑꯦꯟꯇꯥꯌꯔ ꯗꯦꯁꯦ ꯁꯨꯝ ꯂꯣꯏꯕ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯌꯁꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒ ꯐꯝꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕꯀꯣ ꯑꯗꯣ ꯁꯤꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯐ ꯑꯞꯗꯦꯠ ꯍꯥꯏꯕꯨ ꯑꯗꯣ ꯃꯊꯪꯗ ꯀꯣꯟꯅ ꯑꯅꯧꯕ ꯀꯔꯤ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯔꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯦ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯑꯞꯗꯦꯠ ꯇꯧꯔꯛꯀꯦ ꯑꯗꯣ ꯀꯤꯞ ꯑꯣꯟ ꯋꯥꯆꯤꯡ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯛ ꯁꯤꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕ ꯀꯥꯎꯒꯅꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯕꯥꯏ